Ngasi nungtil Impal West District ki manung chanba Kanchipur leiba Manipur University ki manakta Langthabal Kunja awang lekai da ising chingkhatnaba borewell hutpada Manipur da yamna tanga thokpa mawongda leinungdagi akanba safuga loinana gas yauna ising kapkhalakpadagi miyamna ngakna yengnakhrei Langthabal Kunja awang lekai da borewell hutpada gas kapkhalakpagi thokdok aduda thoidokpa aswak apan nangbagi paudi leitei Laimai dagi food yangkai humpurong wang na gas adu leptana kapkhalakpa athapa dagi fawba miyamna unaki hairi Kau orang pakai ni dia untuk tu.